ꯇꯦꯜ ꯍꯩꯕ ꯀꯩ ꯍꯦꯟꯖꯥꯡ ꯆꯥꯒꯦ? ꯉꯁꯤꯒꯤꯗꯤ ꯀꯩꯝꯇ ꯆꯥꯗ꯭ꯔꯤꯌꯦ. ꯅꯣꯏꯗꯤ ꯀꯩꯀꯩ ꯆꯥꯅꯔꯒꯦ? ꯃꯊꯪ ꯂꯥꯛꯏꯁꯤꯅ ꯍꯩꯃꯥ, ꯑꯩꯅ ꯅꯣꯛꯄꯔꯥ? ꯌꯥꯝ ꯇꯜꯂꯦ, ꯏꯀꯥꯏꯖꯩ ꯅꯣꯏꯁꯦ. ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯜꯂꯛꯀꯅꯣ. ꯌꯥꯔꯕ? ꯃꯊꯪꯁꯤꯅ ꯀꯅꯥꯅꯣ? ꯁꯨꯁꯤꯜ ꯑꯣꯏꯅ. ꯆꯦꯅ ꯊꯔꯣꯏ ꯆꯨꯞꯄꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ. ꯀꯩꯗꯧꯉꯩ ꯊꯔꯣꯏ ꯆꯥꯗꯣꯏꯅꯣ? ꯍꯩꯃꯥ. ꯅꯪꯅ ꯄꯥꯝꯃꯗꯤ ꯉꯁꯤ ꯍꯦꯛꯇ ꯆꯥꯔ ꯂꯣꯏꯔꯦ ꯀꯩꯅꯣ. ꯑꯁ, ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ? ꯀꯩꯅꯣ? ꯑꯩ ꯁꯣꯝꯗ ꯊꯕꯛ ꯇꯧꯔꯤꯁꯦ ꯈꯪꯗ꯭ꯔꯕ? ꯅꯪꯒꯤ ꯊꯕꯛꯇꯨꯅ ꯊꯕꯛꯇꯪꯂꯣ? ꯑꯩꯁꯨ ꯇꯧꯏꯁꯤꯗꯤ. ꯑꯩ ꯁꯣꯝꯗ ꯊꯕꯛ ꯇꯧꯕ ꯌꯥꯗ꯭ꯔꯦ. ꯅꯪ ꯏꯁꯩꯁꯦ ꯀꯟ ꯍꯧ ꯊꯥꯔꯒ ꯑꯩ ꯀꯩ ꯊꯕꯛ ꯇꯧꯗꯣꯔꯤꯒꯦ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ? ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯔꯥ? ꯀꯩ ꯎꯁꯤꯠꯇꯕꯅꯣ? ꯀꯩ ꯎꯁꯤꯠꯇꯕꯅꯣ ꯍꯥꯏꯕꯅꯤꯗ. ꯀꯩꯒꯤꯅꯣꯕ ꯅꯪ ꯏꯆꯦꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯌꯥꯕ꯭ꯔꯕ? ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯌꯥꯕ꯭ꯔꯕ? ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯌꯥꯕ꯭ꯔꯕ? ꯍꯦ! ꯀꯩꯅꯣ ꯅꯣꯏ ꯇꯧꯏꯁꯦ? ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯒꯦꯗꯤ ꯍꯥꯏꯗꯗꯅ. ꯄꯤꯔꯛꯑꯣ, ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ. ꯑꯃꯠꯇ ꯄꯥꯏꯕ ꯌꯥꯔꯣꯏ ꯅꯣꯏꯅꯤꯃꯛ. ꯃꯃꯥ ꯐꯣꯟ ꯄꯤꯔꯝꯃꯣ. ꯃꯁꯛ ꯁꯛꯇꯥꯁꯤꯒ ꯀꯩ ꯊꯣꯛꯑꯦꯅ ꯇꯧꯔ ꯁꯥꯖꯩꯅꯣ ꯈꯪꯗꯦ. ꯍꯩ, ꯋꯥ ꯍꯥꯏꯒꯦ ꯇꯥꯎ. ꯅꯆꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯂꯣꯏꯅ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯉꯥꯛꯇꯅꯤ ꯃꯣꯏꯅ ꯇꯧꯔꯤꯁꯤ ꯀꯩꯅꯣ? ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯔꯒꯦꯕꯨ ꯀꯩꯅꯣ? ꯃꯃꯥ ꯑꯃ ꯑꯣꯏꯅ ꯅꯪ ꯈꯪꯖꯤꯟꯅꯗꯕ ꯇꯧꯅꯨꯅꯦ. ꯉꯥꯛ ꯂꯩꯇꯅ ꯅꯨꯄꯥ ꯑꯃꯒ ꯈꯅ ꯑꯃꯒ ꯈꯅ ꯂꯥꯎꯅꯩꯅ ꯇꯧꯔꯤꯁꯤ ꯀꯩꯗꯧꯏꯅꯣꯕ? ꯃꯣꯏꯅ ꯇꯧꯖꯕ ꯊꯕꯛꯇꯨꯕꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯃꯗꯨ ꯌꯥꯔꯣꯏꯅꯦ. ꯍꯨꯏ ꯉꯥꯎꯔꯗꯤ ꯍꯨꯏꯕꯨ ꯊꯤꯔꯛꯄ ꯇꯥꯕꯅꯤ. ꯈꯪꯉꯕ꯭ꯔꯥ? ꯑꯗꯨꯅ ꯃꯣꯏꯅ ꯅꯥꯔꯤꯁꯦ ꯁꯥꯏꯀ꯭ꯔꯥꯇꯤꯛꯅꯤ. ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕꯅꯤ. ꯁꯥꯏꯀ꯭ꯔꯥꯇꯤꯛꯅꯦ, ꯁꯥꯏꯀ꯭ꯔꯥꯇꯤꯛ. ꯍꯩꯃꯥ. ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯐꯕ ꯑꯃ ꯇꯥꯟꯅꯔꯒꯅꯦ ꯅꯆꯥ ꯅꯨꯄꯤꯁꯦ ꯊꯨꯅ ꯂꯥꯌꯦꯡꯗꯕ ꯌꯥꯗꯕꯅꯤ. ꯈꯪꯉꯦꯗꯅ? ꯍꯥꯏ ꯃꯌꯥꯝ, ꯅꯣꯏ ꯑꯩꯅ ꯀꯞꯄ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯗꯥꯏ? ꯀꯞꯄꯛꯑꯒꯦꯀꯣ. ꯔꯦꯗꯤ, ꯁ꯭ꯇꯥꯔꯠ. ꯅꯨꯡꯁꯤꯕ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯤꯁꯤꯕꯣ? ꯅꯪꯅꯕꯨ ꯌꯥꯝ ꯐꯠꯇꯦ. ꯍꯌꯦꯡꯒꯩꯗꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅꯁꯦ ꯍꯧꯔꯛꯀꯅꯨ. ꯅꯪ ꯑꯗꯨꯃꯥꯏꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯑ ꯊꯝꯕꯤꯔꯝꯗꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯅꯪꯒ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯅꯔꯣꯏ.
Kanano nangdi? Airo. Dr. Lemba. Haima, doctor ne ba? Laune. Sida laune. Hi mayam. Mase. Dr. Lemba. Yam power specialist ne. Mana layang ba da patra ba anaba do ne? Pak pharo. Noi nasagi anaba do. Haningadi. Dr. Lemba. Mangondi yung ko. Aya, asmay na kahaye. Kaya na nun nasam sa tayo sa ba? Ha? Kay no to iba. Ang wala yung wala prabo. Ayun ang arrogant rin eh. Magi sisu pura mo man ini. Mana ujin torido misu to inura mani. Nupi sibu. Nupa ka tinabaya de haiba laibra ba? Aduda ne ibungo. Noy na sung chao ka tabida lairise. Masak sakta singsiga. Nasan na thongto. Kay na sita siba. Yingda to. Ibungo. Ma Hamdrabo. Pamune. Kaimda koirunune. Hey, kaino nang taydibo. Kaidawragi ima. Napana nang layeng hanina la inine. Ay buko na nare hage. Ha? Ay kok sakte. Ay kayo na tawde ko. Cha idinoy ni. Napana soidana wato nina. Ay bu nare kay na. Noy na pakso pinin ni. Ang ganomi nang bo. Kok cha idinoy ni. La usang na sila o. As ay kasi tawde mi ima. La usang. As ima. kay mamam sa no sina. Ay wakal gam da tarak jeda. Nang doctor de have natra. Hoy. Nangi tharo mari dum tapiro ni. Haima. Sidiki nom tawe. Dang ga hai. Hello. 1 2 3. Hello. Kaino nang taydina. Ha? Kay dawragi ima. Migido Pitoko haibane. Se, lauzaro se. Masi yengune. Masi ang si ba. Ibungo. Aigi jasingsi. Ontong na wakal takhidraba. Nang sauba yade ko. Ngakta phamo. Ay sa lolukige. Yani ma. Ay no mo shodan lage. Ay wakal gam da tadre. Ma tu dige mo chalogi. Hay. Sakre ni. Amta ngai khomi bugo nang bo. Horen noi tamo na mu soidana wa thokpa tare ba. Asai di ba. Ai isa sigi ma tau siga ne. Taina phamdi aingon de hekta oi ba. Pela bani ta ko ai. Ai ne ai wakhal kam ta tadre ba. Ko ka sai hai shine. Ai khang de da tai se. Bema, kana paminado sor pudine. Chaba. Ibani nushina na larisha. Shimu nungaiba leitre bem. Aigidi to adu isado. Adu soidra lore. Mabu mi oina ba shemba haibisa. Ibani ki thone. Nachindana adu hayu. Nakutla suyaw yaruno. Ho. Handakti ne marusu tai ko. Hangsit ni marup to lisingam sawani ko thangdoido aduna kraidagi thangdoino ba Nungoda nahan palising piramadaine. awat paduna kraidagi lawdoino Soida adum nang no pirke ke doroke. henjang jimta otlu se karni Adu pirose. Ka badare. se angang jingak ta lawtho ba ai adum loi salage ba kaino khangde suk na silaga suk lai sibo Is nanak televisi na patra. Aibo kaisa khwai no. Sini kaino matim manawgi romance saida. yare se angang jimta lawtho hai ba se humanga pakhale se ho Se pirose.
야, 시시, 너마세 손호 주버니까, 시시, 깎아내시. 이봐, 이자 만나러가네. 셀마야, 단돌이버니. 에이, 너마세 손호 주버니, 마해블라우노, 거. 마파만다나, 무식티, 파래다 우리 해자지. 아. ꯍꯩ ꯄꯥꯎ ꯑꯃ ꯇꯥꯔꯕ ꯅꯪꯕꯣ ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯁꯤꯕꯣ ꯅꯆꯥꯅꯨꯄꯤ ꯂꯥꯌꯦꯡꯅꯦꯅ ꯄꯣꯔꯝꯕ ꯗꯣꯛꯇꯔꯗꯨ ꯅꯪ ꯈꯪꯍꯧꯋꯤꯗꯅ ꯈꯪꯍꯧꯋꯤ ꯑꯗꯨꯒꯤ ꯗꯣꯛꯇꯔꯗꯣ ꯑꯍꯥꯟꯕꯗꯗꯤ ꯃꯤ ꯑꯝꯇ ꯌꯦꯡꯗꯕ ꯗꯣꯛꯇꯔ ꯑꯣꯏꯕꯖꯥꯠꯅꯤꯗꯅ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯁꯥꯏꯀ꯭ꯔꯥꯇꯤꯛꯀꯤ ꯗꯣꯛꯇꯔꯅꯦ ꯍꯥꯏꯕꯗꯨꯗ ꯅꯆꯥꯅꯨꯄꯤꯒꯤ ꯐꯣꯟꯗꯨꯗ ꯃꯣꯏ ꯑꯅꯤ ꯅꯝꯃꯤꯟꯅꯈꯤꯕꯗꯨꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯒ ꯄꯦꯁꯦꯟꯅ ꯀꯤꯔꯤ ꯀꯤꯔꯤ ꯏꯅꯔꯤ ꯍꯥꯏꯔꯤꯅꯦ ꯑꯗꯨꯒꯤ ꯗꯣꯛꯇꯔꯗꯣ Hi mayam. Tu, ako'y doctor. Ura ba? Hi. Mana ne ay gift tila iba. Gift ma'am si yengo to. Yengo to? Ura ba? Si ma'am si ura ba? Ay na hydra. Ako'y doctor si yam pa ba mi na. Mi gawa ba yam sati na kang ba doctor ni. Noi ne maga chana ba anaba di ba? Mangondi yung ko. Noi gi pukning wakal gi anaba do kok na ba? Dr. Ibani acting daw gi ko. Doctor, ay phone se asdam na thamung gi ko. Yay. ꯀꯩꯅꯣ ꯉꯥꯏꯈꯣꯕ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯤꯅꯣ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯀꯔꯤ ꯇꯧꯔꯒꯦ ꯐꯣꯟ ꯑꯃ ꯂꯩꯕꯤꯌꯣ ꯑꯩꯒꯤꯗꯣ ꯀꯥꯏꯈ꯭ꯔꯦꯕ ꯀꯃꯥꯏ ꯀꯥꯏꯒ꯭ꯔꯤꯕ ꯃꯃꯥꯅ ꯊꯨꯒꯥꯏꯕ ꯃꯔꯝ ꯂꯩꯇꯅ ꯅꯃꯥꯅ ꯍꯦꯛꯇ ꯐꯣꯟ ꯊꯨꯒꯥꯏ ꯌꯥꯕ꯭ꯔꯕ ꯈꯪꯗꯦ ꯑꯗꯣ ꯂꯩꯕꯤꯌꯣꯕ ꯂꯩꯔꯣꯏ ꯑꯩ ꯁꯨꯡꯂꯩ ꯂꯩꯔꯣꯏ ꯅꯃꯥꯅ ꯊꯨꯒꯥꯏꯕꯅꯤ ꯑꯩ ꯌꯥꯔꯣꯏꯕ ꯂꯩꯕꯤꯌꯣꯕ ꯂꯤꯁꯤꯡ 5 ꯄꯤꯕꯗꯣ ꯂꯩꯔꯣ ꯑꯗꯨꯝ ꯐꯔꯦ ꯂꯤꯁꯤꯡ 5 ꯍꯥꯏꯕ ꯇꯜꯂꯦ ꯂꯨꯄꯥ ꯂꯤꯁꯤꯡ 5 ꯍꯥꯏꯌꯦ ꯑꯣ ꯍꯩꯅꯧ ꯀꯛꯅꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯐꯔꯦ ꯅꯣꯏ ꯑꯍꯤꯡ ꯇꯨꯝꯗꯤꯌꯦ ꯐꯣꯟ ꯑꯇꯥꯡ ꯇꯥꯡꯕ ꯄꯥꯏꯁꯜꯂꯒ ꯑꯗꯨꯅ ꯐꯠꯇ꯭ꯔꯣ ꯂꯩꯔꯣꯏ ꯑꯩ ꯂꯩꯔꯣꯏ ꯑꯗꯨꯒꯤ ꯍꯥꯏꯁꯦ ꯐꯣꯟꯗꯨꯗꯤꯅꯦ ꯄꯥꯕꯨꯡꯅ ꯑꯗꯨꯝ ꯄꯥꯏꯔꯣ ꯌꯥꯔꯦ ꯆꯣ ꯂꯩꯔꯣꯏ ꯆꯣ ꯑꯁ ꯄꯥꯕꯨꯡ ꯌꯥꯔꯣꯏ ꯍꯥꯏꯕ ꯀꯩꯅꯣꯅꯦ ꯌꯥꯔꯣꯏ ꯆꯣ ꯂꯩꯕꯤꯌꯣꯕ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯅꯄꯥꯗ ꯂꯩꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯁꯠꯇꯨꯅꯅꯦ ꯑꯩꯅ ꯐꯣꯟꯗꯣ ꯊꯨꯒꯥꯏꯔꯤꯗꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯧꯒꯦꯗꯤ ꯍꯥꯏꯗꯗꯅ ꯏꯊꯛ ꯏꯔꯥꯡꯗ ꯖꯒꯣꯏ ꯁꯥꯕꯒ ꯀꯦꯕꯒ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤꯍꯦ ꯅꯣꯏ ꯅꯆꯦꯁꯨ ꯅꯪꯁꯨ ꯀꯔꯤ ꯑꯉꯥꯡꯁꯤꯡꯅꯣ ꯈꯪꯗꯦꯕ ꯅꯨꯡꯁꯤꯗꯝꯅ ꯃꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯩ ꯑꯉꯥꯡꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯃꯣꯏ ꯄꯥꯕꯨꯡꯁꯨꯅꯦ ꯈꯔ ꯈꯤꯠ ꯍꯦꯟꯃꯟꯈ꯭ꯔꯦ ꯑꯩꯅ ꯀꯩꯗ ꯍꯦꯜꯂꯤ ꯅꯪꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯅꯅꯦ ꯅꯥꯎ ꯆꯥꯎꯅꯕ ꯍꯥꯏꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯈꯩ ꯍꯦꯛ ꯄꯤꯔꯗꯅ ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯏ ꯉꯛꯆꯔꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯟꯕꯤꯔꯛꯑꯦꯅꯦ ꯅꯪꯅ ꯀꯦꯔꯤꯕ ꯁꯦꯠꯂꯤꯕ ꯆꯥꯔꯤꯕ ꯃꯌꯥꯝꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣꯕ ꯅꯪꯉꯣꯟꯗ ꯑꯣꯟꯁꯟꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯪꯁꯨ ꯅꯪꯅ ꯂꯩꯌꯨ ꯍꯥꯏꯔꯤꯈꯩ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ ꯍꯥ ꯉꯛꯇ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯑꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯑꯦ ꯑꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯀꯥꯏꯅ ꯅꯪ ꯍꯩꯃꯥ ꯀꯩꯅꯣꯗ ꯍꯅꯨꯊꯪꯁꯤꯗ ꯇꯥꯏꯕꯪꯄꯥꯟꯁꯤꯗꯅꯦ ꯑꯩꯒꯤ ꯅꯨꯄꯤꯃꯨꯛ ꯑꯩꯅ ꯂꯨꯅ ꯇꯧꯕ ꯃꯥꯂꯦꯝꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯃꯣꯏꯀꯣ ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯂꯩꯔꯛꯏꯁꯤꯗꯤ ꯃꯁꯤ ꯂꯥꯛꯑꯣꯁꯦ ꯆꯠꯂꯁꯤ ꯁꯦ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦꯕ ꯗꯣ
ꯆꯠꯈ꯭ꯔꯒꯅꯦ ꯍꯜꯂꯛꯀꯅꯦ ꯈꯪꯗꯕꯁꯤꯗꯅꯦꯕ ꯑꯩꯅ ꯕ꯭ꯔꯤ ꯄꯥꯈꯠꯂꯤꯁꯦ ꯆꯠꯊꯣꯏꯕ ꯍꯣꯏ ꯆꯥꯊꯣꯏꯕ ꯀꯥꯏꯅꯒ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ ꯆꯠꯈ꯭ꯔꯕꯣꯅꯦ ꯑꯣ ꯄꯄꯥ ꯂꯥꯛꯑꯦ ꯄꯄꯥ ꯂꯥꯛꯑꯦ ꯑꯉꯥꯡꯁꯤ ꯉꯥꯛꯇ ꯂꯧꯕꯤ ꯌꯥꯕ ꯂꯥꯛꯑꯣ ꯕꯦꯝꯃ ꯊꯥꯎ ꯀ꯭ꯌꯨ ꯂꯦꯞꯄꯨꯏꯅꯤ ꯁꯥꯎꯒꯟꯈ꯭ꯔꯦ ꯅꯪꯁꯤꯃ ꯏꯁꯧꯁꯦ ꯂꯥꯡꯗꯧ ꯇꯧ ꯂꯩꯔꯝꯅꯦ ꯃꯃꯥꯅ ꯐꯨꯕ꯭ꯔꯥ ꯃꯃꯥꯁꯦ ꯍꯤꯡꯆꯥꯕꯤ ꯄꯄꯥ ꯂꯥꯛꯑꯦ ꯐꯨꯈ꯭ꯔꯕꯅꯤ ꯑꯩꯅ ꯇꯞꯇꯥꯏ ꯐꯨꯈ꯭ꯔꯕꯅꯤ ꯃꯁꯛꯁꯦ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯀꯨꯆꯨꯅꯦꯅ ꯍꯦꯛ ꯃꯄꯥ ꯃꯥꯟꯅꯗꯅ ꯅꯪꯗꯤ ꯌꯥꯝ ꯐꯖꯕꯅꯤꯅ ꯅꯪꯗꯤ ꯌꯥꯝ ꯐꯖꯕꯅꯤ나 ꯆꯣ ꯗꯨꯀꯥꯟꯁꯦ ꯑꯩ ꯂꯣꯏ ꯇꯧꯍꯧꯔꯒꯦ ꯑꯉꯥꯡꯁꯤꯁꯨ ꯑꯩ ꯂꯧꯍꯧꯔꯒꯦ ꯅꯪ ꯇꯧꯗꯣꯏ ꯇꯧꯔꯁꯨ ꯆꯠꯂꯣ ꯍꯣꯅꯦ ꯅꯁꯛꯇꯨꯕꯨ ꯍꯥꯏꯕ ꯅꯁꯛꯇꯣ ꯑꯣ ꯅꯪꯗꯤ ꯌꯥꯝ ꯐꯖꯔꯦ ꯌꯥꯝ ꯐꯖꯩꯌꯦ ꯃꯟꯗꯥ ꯃꯥꯜꯂꯦ ꯅꯣꯏ ꯃꯥꯁꯦ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏꯗꯤ ꯐꯖꯩ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣꯁꯦ ꯐꯖꯗ꯭ꯔꯣ ꯅꯪꯅ ꯐꯖꯩꯌꯦꯅ ꯂꯣꯏ ꯅꯠꯇ꯭ꯔꯣ ꯑꯣ ꯐꯖꯩ ꯂꯧꯔꯁꯨꯅꯦ ꯍꯧꯖꯤꯛꯇꯤ ꯌꯦꯡꯍꯩꯗ꯭ꯔꯦ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯒꯤꯗꯨꯕꯣ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯁꯦ ꯁꯤꯝꯇ ꯄꯥꯏꯌꯨꯁꯤ ꯀꯩꯗꯧꯗꯣꯏꯕ ꯚꯤꯗꯤꯑꯣ ꯑꯝꯇ ꯅꯝꯃꯣꯕ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯄꯨ ꯚꯤꯗꯤꯑꯣ ꯅꯝꯃꯣꯅꯦ ꯁꯤ ꯑꯝꯇ ꯅꯝꯃꯣꯕ ꯁꯤ ꯅꯪ ꯁꯣꯝꯗ ꯂꯩꯌꯣꯕ ꯑꯗꯥꯏꯗꯤ ꯅꯝꯃꯛꯎꯀꯣ ꯁꯦ 1 2 3 4 ꯑꯩꯗꯤ ꯄꯥꯈꯪ ꯁꯔꯤꯅꯤ ꯇꯥꯂꯣꯏ ꯇꯨꯂꯣꯏ ꯇꯝꯖꯗ꯭ꯔꯤ ꯌꯨꯝꯂꯦꯞ ꯆꯥꯔ ꯇꯝꯖꯗ꯭ꯔꯤ ꯅꯣꯡꯗꯝ ꯊꯤꯕ ꯄꯥꯈꯪꯅꯤ ꯑꯩꯗꯤ ꯄꯥꯈꯪ ꯁꯔꯤꯅꯤ ꯑꯁ ꯀꯝꯗꯧꯏ ꯁꯦ ꯑꯩꯒꯤ ꯑꯃꯨꯛ ꯅꯝꯃꯨꯁꯦ ꯅꯪꯒꯤ ꯑꯃꯨꯛ ꯅꯝꯃꯨ ꯍꯥꯏꯔꯣ ꯑꯩꯒꯤ ꯑꯃꯨꯛ ꯅꯝꯃꯨ ꯅꯝꯊꯔꯛꯀꯦ ꯁꯦ ꯐꯖꯅ ꯇꯧꯔꯣ ꯁꯦ ꯑꯩꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯑꯗꯨꯕꯨꯅꯦ ꯑꯁꯨꯛ ꯐꯖꯕꯤ ꯑꯩꯁꯦ ꯑꯩꯒꯤ ꯅꯨꯄꯥꯗꯨꯅꯅꯦ ꯍꯨꯟꯗꯣꯛꯄꯤꯔꯝꯃꯦ ꯃꯥꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ ꯑꯩꯗꯤ ꯏꯇꯣꯝꯇ ꯂꯩꯍꯧꯔꯦ ꯀꯅꯥꯒꯨꯝꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯂꯩꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯄꯥꯜꯂꯁꯨ ꯏꯁꯥꯅ ꯌꯥꯖꯔꯦ ꯑꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯅꯪ ꯍꯥꯏꯗꯣ ꯀꯩꯅꯣꯕ ꯅꯪ ꯁꯤꯗ ꯍꯥꯏꯁꯤ ꯀꯔꯤ ꯍꯥꯏꯅꯣꯕ ꯃꯣꯏ ꯄꯥꯕꯨꯡꯅ ꯇꯧꯕꯗꯤ ꯌꯥꯕ꯭ꯔꯣ ꯑꯩꯅ ꯇꯧꯕꯗꯤ ꯌꯥꯕ꯭ꯔꯥ ꯀꯥꯟꯅ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯄꯥꯈꯪ ꯁꯔꯤꯅꯤꯅ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯩꯁꯨ ꯆꯨꯝꯅ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯆꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯑꯗꯨꯕꯣ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯅꯪ ꯅꯣꯏ ꯅꯨꯄꯥꯅ ꯇꯧꯕꯅ ꯌꯥꯕ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯇꯧꯕꯅ ꯍꯦꯛꯇ ꯌꯥꯗꯕ ꯑꯗꯨꯁꯨ ꯌꯥꯗꯦ ꯑꯗꯨꯏꯁꯨ ꯌꯥꯗꯦꯕꯨ ꯀꯩꯅꯣ ꯅꯪꯁꯤ ꯁꯨꯝ ꯍꯧꯔꯦ ꯅꯪ ꯍꯧꯔꯤꯅꯤ. ꯅꯪꯅ ꯁꯤ ꯊꯥꯒꯠꯈ꯭ꯔꯅꯤ ꯑꯗꯒꯤ ꯚꯥꯏꯔꯦꯜ ꯆꯠꯂꯅꯤ ꯑꯗꯒꯤꯗꯤ ꯃꯊꯣꯡ ꯈꯪꯗꯕ ꯅꯨꯄꯥ ꯃꯌꯥꯝ ꯂꯥꯛꯑꯅꯤ ꯑꯗꯒꯤ ꯉꯪꯉꯅꯤ ꯃꯤ ꯃꯃꯥꯡꯗ ꯑꯩꯕు ꯏꯀꯥꯏꯕ ꯄꯤꯕ ꯃꯁꯛꯁꯤ ꯐꯣꯏꯒꯗ ꯃꯁꯛꯁꯤ ꯐꯣꯏꯒꯦꯕ ꯍꯩꯃꯥ ꯀꯩꯅꯤꯒꯤ ꯇꯧꯏꯁꯤꯗꯤ ꯀꯥꯎꯖꯦꯡꯗꯧꯅꯒ ꯐ꯭ꯔꯤꯡꯒ ꯆꯣꯡꯉꯤꯃꯤ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯂꯩꯁꯥꯕꯤ ꯍꯪꯕ ꯂꯥꯛꯄꯁꯤꯗꯤ ꯁꯨꯃꯥꯏꯅ ꯀꯥꯎꯖꯦꯡꯗꯧꯅꯒ ꯆꯣꯡꯅ ꯃꯥꯜꯂꯦꯅꯦ ꯇꯧꯔꯤꯁꯦ 이봉아, 까나. 야니? 깐하 운나비게다바. 하이마, 까이니게 시디야. ꯑꯩꯈꯣꯏ ꯂꯩꯅ ꯀꯧꯊꯣꯛꯆꯔꯣ ꯍꯥꯏꯕ꯭ꯔꯣ? 이봉아, 레이나도 이사 누피니네. 소리 마. 나사 쿠럼제리 마. 하이마, 까이노네 나오시고. 이마. ꯑꯩꯈꯣꯏ ꯂꯩꯅꯥꯕꯨ ꯅꯪꯕꯨ ꯃꯥ ꯎꯅꯕ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ? ꯃꯥꯗꯤ ꯂꯩꯇꯦꯅꯦ. ꯊꯕꯛ ꯑꯃ ꯆꯠꯅꯤꯅ ꯆꯠꯈꯤꯅꯦ. ꯀꯩꯅꯣꯅꯦ ꯍꯥꯏꯖꯤꯕꯣ? ꯀꯥꯏ ꯆꯠꯀꯦꯅꯦ ꯍꯥꯏꯔꯝꯒꯦ? 이봉아, ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯦꯕꯣ. ꯅꯪꯒ ꯐꯣꯟꯗ ꯐꯥꯎꯅꯗ꯭ꯔꯣ? 마이 폰도 ꯆꯠꯇꯦꯅꯦ 이마. ꯑꯗꯨꯗꯅꯦ ꯑꯩ ꯁꯤ ꯌꯧꯔꯛꯏꯁꯦ 이마. ꯀꯥꯏ ꯆꯠꯈꯤꯒꯦꯕ 이마? ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯅꯥꯅꯣꯝꯒ ꯆꯠꯈ꯭ꯔꯕ 이마. 이마, 아무튼 팀이 나오지래 이마. 이봉아,
ꯀꯗꯥꯏꯗꯒꯤ ꯀꯩꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯏꯆꯥ ꯅꯨꯄꯤꯅ ꯆꯠꯊꯣꯛꯈꯤꯕꯗꯨꯕꯨ ꯊꯤꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯔꯤꯁꯤꯕꯣ ꯐꯔꯦ ꯏꯃꯥ ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯏꯃꯥ ꯌꯧꯔꯣꯏ ꯏꯕꯨꯡꯉꯣ ꯑꯉꯛꯄꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯌꯥꯔꯣꯏꯌꯦ 이사 누피드슈냐 ꯉꯥꯡꯅꯕ 야데 하이나 따나바 따디에바 모이나 행 mayum palakanda ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯕ ꯐꯖꯗꯧꯔꯤ ꯀꯨꯝꯍꯩꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯗꯧꯔꯤ ꯃꯣꯏꯅ ꯄꯣꯛꯂꯛꯄ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯗꯤ ꯇꯤꯝꯐꯥ ꯀꯥꯛꯐꯩꯒ ꯆꯞ ꯃꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯒ ꯑꯩꯅ ꯄꯣꯊꯥꯕ ꯐꯪꯖꯕꯅꯤ ꯅꯪꯒꯤ ꯀꯨꯝꯍꯩꯗ ꯑꯩꯅ ꯉꯥꯎꯖꯕꯅꯤ ꯂꯩꯅꯥ ꯅꯪꯁꯦ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ 이번에 루호마시 ꯅꯪꯁꯦ ꯏꯕꯨꯡꯉꯣ ꯍꯥꯏꯐꯦꯠꯇꯤ ꯉꯝꯃꯤꯍꯦ ꯑꯋꯣꯏꯕ ꯍ ꯅꯨꯄꯥ ꯅꯣꯏꯅ ꯅꯨꯄꯤ ꯑꯩꯈꯣꯏꯁꯤꯕꯨ ꯀꯩꯅꯦꯅ ꯈꯟꯒꯦ ꯍꯥ ꯂꯣꯏ ꯌꯥꯔꯅꯤꯅ ꯈꯟꯕ꯭ꯔꯕ ꯅꯊꯃꯣꯏꯗꯣ ꯄꯤꯛꯀꯅꯨ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯁꯤꯕꯨ ꯁꯥꯟꯅꯄꯣꯠ ꯑꯣꯏꯅ ꯎꯔꯕꯕ ꯂꯣꯏꯅ ꯌꯥꯔꯅꯤ ꯀꯥꯏꯅ ꯈꯟꯕ꯭ꯔꯣ ꯅꯊꯃꯣꯏꯗꯣ ꯄꯤꯛꯀꯅꯨ ꯏꯕꯨꯡꯉꯣ ꯐ꯭ꯔꯦꯟ ꯏꯁ ꯐ꯭ꯔꯦꯟ ꯅꯪꯒ ꯑꯩꯒꯁꯦ ꯃꯔꯨꯞꯅꯦꯅ ꯈꯜꯂꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯆꯞ ꯃꯥꯟꯅꯅ ꯊꯣꯡ ꯃꯥꯟꯅꯅ ꯆꯥꯎꯈꯠꯇꯣꯏꯕ ꯑꯗꯨꯗꯤ ꯅꯠꯇꯦ ꯈꯤꯇꯪ ꯍꯦꯛ ꯅꯛꯁꯟꯅꯔꯨꯕꯒ ꯀꯣꯏꯒꯦꯒ ꯑꯗꯨꯒ ꯑꯗꯥꯒ ꯗꯦꯒ ꯗꯥꯒ ꯑꯗꯩꯗꯤ ꯃꯔꯤ ꯑꯗꯨ ꯍꯦꯛ ꯈꯜꯂꯤꯉꯩꯒꯤꯗꯤꯅꯦ ꯂꯝꯗꯝꯁꯦ ꯁꯨꯡꯆꯥꯎ ꯍꯦꯛ ꯆꯥꯎꯈꯠꯂꯣ ꯌꯥꯔꯔꯣꯏ ꯈꯪꯉꯕ ꯑꯦ ꯗꯣꯛꯇꯔ ꯂꯥꯛꯑꯕꯣ ꯂꯥꯛꯑꯦ ꯆꯠꯁꯦ ꯗꯣꯛꯇꯔ ꯑꯩꯅ ꯉꯥꯏꯔꯝꯃꯤꯅꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ 시라 ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯄꯨꯛꯆꯦꯜ ꯉꯁꯤꯗꯤ ꯃꯥꯅ ꯑꯩꯕꯨꯁꯨ ꯁꯥꯟꯅꯕꯤꯔꯝꯂꯦ ꯀꯝꯗꯧꯋꯤ ꯉꯁꯤꯅ ꯅꯪ ꯑꯃꯨꯛ ꯄꯪꯙꯔ ꯂꯩꯍꯧꯔꯦꯗꯅ ꯀꯞꯄꯨ ꯋꯥꯈꯜ ꯄꯪꯗꯕ ꯊꯃꯣꯏ ꯆꯥꯎꯊꯣꯛꯄ ꯉꯝꯗꯕ ꯅꯣꯏꯗꯤꯅꯦ ꯅꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯅꯣꯏꯗꯤꯅꯦ ꯀꯞꯆꯧ ꯑꯣ ꯅꯨꯡꯉꯥꯏꯇꯦꯗꯀꯣ ꯌꯦꯡꯕꯕꯨ ꯐꯅ ꯅꯨꯡꯉꯥꯏꯔꯤ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯥꯁꯤꯡꯁꯦ